बसे मैम खंगी को हिदा कापदुखतनेब नत्रा मैम खंगी हिदा कापदुखतनेब अदो हिदा कापदुखतन अदु मतमदुदा अइना मो ngasai di khoje phamanga leibe nati ni haibado sak se khara ilake sasalu haibada aigi saktu ubadu da haidi admain hari ba aigi isakse ubaze da nari ba sakta ge thiri ba muna wawri ba mot kaji ba sibo asine ilaga icha saning de da haraga mayam punama ahan ba makta da aigi channel sibu yeng biri ba chini nang mayam khodi makta ahan ba makta da khuramjari ado ngasi so ai video anoba ama purga laksare ngasi aina purai ba videos ne mayam degi top pat tongan ba video mani ko ado mayam isini nang mayam singna ai gi video se yeng bira ba matung da video se nungai bi ba ta ta di asigumba video se mathang da zu next da zu sumba je sembir o haina makada comments box da comments macha ama mamtang thada biyo ado di ngasi ge ai gi topic se atai kem na te ba si haidringai da ai amutang haijaram ge ahan ba video ai gi video se ahan ba thengna bi ba ichini na oitar ga di like macha am tok sambiramo do comments macha am tu thada biramo ko mayam gi nungsiraba like macha mamam subscribe macha mamam dona ai gi yamna achauba ama oigadoni aduna nungsibidona like tok sanbiramo subscribe su tok sanbiramo adu di sinida ngasi ko aina pujare iba akhoi gi topic se akhoi gi kai haini ai gi sum khangjaba khara sum leiba se mayam da aina kai haini sum akhang ba sum yam leire ko khojikane aduki matik sa kholabani na akhang ba sum yam lei khang da basu lei ko akhang basing du sudum tabiyo aduga khang da basing ju ai gi video si ga da mayam adum knowledge khara dum oimina si haina ai khangjaba khara aina adum share tawjarak pani nurse hairaga nurse haiba sida mayam sina ubiri se just hida kapa dukhatani ba hida kapa hida khara pijaba adukhatani ba mayam na ubiri se ado nurse haita di hida kapa dukhatang natte haiba se mayam na ngasi dagi adum khangda bi sini na wena si dagi khangbiyo haiba in haise ko khangzen biyo haiba ko ai force natte ko saula kanu ai gi khangjaba sum mayam da sum share tawjabani nurse ama oitar gadi akhoina kari oiba mathau tai nurse ama oitar di akoi kari nurse ama oita de kari qualification oiba mathau tai akoi se aidi sam aina oire na khalone ai se kari qualify oiba mathau tai ai se kari nurse ama oita de ai karmaina wa ngangani adagi kari quality chen ba mathau tai haiba se nurse tamba matam se da loi tamme bako ado khoi hanam bada aina haijaningi se khoi nurse tambagi matang da ina pujara ibase atai kaisu thoi do pana se de akoi gi kai haini ihalam badeta asi heta hora koina mama mapa oibasingna mayumda leiba masangai hujiki matam de yamna chawkhotle nurse tamba haibase nupi khatangna tamgani haiba dumaina kaisu leitre ko nupa su nupi su loina nurse tamba yare loina tamnaraba matamni hujik yam thina chawkhotlaba matamni ado aina ngasigi nurse ki topics aina kari da makta pujara ino haitargadi aina haijaningi ba waji sinida mama mapa oibasingna aisu mama oiko ado aisu ai isasi saurkanda aisu nomu natraga nomu de ina kalakadoni ne ba ai isasi saurkanda aisi kari ohensike kari ohemane phani kanaga aise aina khalamme bako aina khalamme mamang da aisi air hostess oibaga su pamami ba figure masajiga body matajiga ado phagi tawgre ado kaino haitaragadi aina hainingi base ko kai haini hujikan gi nurse tambagi nurse ki job adagi nurse ki haiji khoi gi keno se yamna mathau tare haiba scope se yamna chawgre yamna mathau ta ba khuding makta loina leire haitare isam samna haibada hospital ama linkhatpa matamda hospital gi manager leiramni proprietor leiramni dagi doctors leiramni loina any leiramni bako ado nurse yaudaba hospital dudi khoigi upambidi oiba aduga mahidi pandaba mahi yaudaba upambida adugumbani haina aina sangam na zaningi ko aina aduki matik nurse ki responsible se aduki matik sawi magi responsibility yamna yami responsible so yamna yami haizaninge ba ina haizaningi ze duga isam haibada koi nurse se tamba matam sida akoi gi khwai hanambada ko nurse khoi tambada khoi gi se tambag se makhal ahum mari thokna khoi lei haijaba tare ko khwai hanambada khoina tamdoi si ANM haina leba ANM se kai khoi auxiliary nurses and midwifery haina khoi leyeba ko adu masi tambasi hoi tambagi matang oina aije haipet han hairake adugi matung da hairake kaino haitari hujikan gi akoi gi mama mapa oibasina masa singde kan aina haisi yamna kanagadaba mapot ne bako aina haise anywhere da chatpa matamda
nurse se yamna atei ka job kana de haiba nateba haidi nurse ne yamna kana ba leiri sigi maram si jo ai example da loina na dum taksara keba kaino hai targa di nurse haiba sidi la la ena khalo adagi COVID la ena bu khalo mayam na akhoi gi 2020 da lakhiba COVID ki matam da lakwa mayam do mayam akhoi gi company mayam thabak tawriba mayam da loi ban tawi ko loi ne ba tawi market nungket kari business kari achaw achaw ba company loi ne ba lockdown taw da loi ban tawi ko nurse ti ban taw de ko do mayam janinge ko ina hai se nurse ban taw de hospital taw de akhoi gi medical welfare da thabak tawba mayam khudi maki de khoi komthok zari ha ne komthok sei ko aduna takpadi akhoi di 24/7 akhoi gi damakta di thabak se lei haiba thabak leitraga di chakai de chaduri ge khoi aduna achaw achaw ba company da tawriba mayam se achaw ba salary loina ba phangangani hadi lupa lak lak ki mathak loi phangangani ba loi phangju phangani aduga aina nurse ki maram de ngasi taksa ningi ba haija ningi ba se akhoi any problem lakpa matamda hospital haibasidi anaba haibasidi hospital yaudana mayam ko hingbasu yabanate aduga nurse yaudana hospital hangbasu yabanate hoi doctor yaudana so hangba yabanate main haibadi doctor di just iram doini patient du khatak idoini mana phaniam iram targa su doctor duna phaniam iram tar su kogi medication pibi dori ba koi nurse tuna care to video di ba kogi nurse tuna akogi medicine du pija bidraga hidak to kapi da targa di amagi anaba do cure oi rakidra aduni any example hainingi se aduna nurse hai basem mathau tai aduna hujikan ge khui mama mapa oi basingna akoi gi isanupi singse nupi nupa hujiki matamda nurse tambada kaimta kai blete nupa na bu hena kana ba phangabane nupa na bu hena kana ba phangabane koi gi nurse tambaja koi manipur gi mapanda leiba koi mapanda satke na khanba leidana koi dubai do oitar su US oitar ga su canada oida su koi chappa matamda akoi gi sida india da phangi ba salary sigi sarum ahum thokna somdane hena salary si am phangi ba any nurse tambabu loitar ga di nurse ki maram da haiba sidi ai haijara ke ko si me am se sahi kya sangani adegi nurse tamba matamda kari qualification mathok tai kari haibado adusu details haijara ke aina haisina hojiki just si haiding mamang sida ai haidi nurse gi haidi mafam khodi makta ichanda sanai adegi mase mafam khodi makta matam khodi makta anywhere da chapa matamda just interview bu oro adegi amma bu oro ai isagi aigi experience aigi haijak sing jabadugi matung ina according to salary di dum phangjabani ko papa oibasing na khoigi macha singje khoigi 12 loira kanda kari line da thajan jige ka haibada no tawbasing da khoina aina haijaningi di dum nurse tamba haibasi su yamna kanaba mane ba ko ado khoi hamba da ko NM tamba sisu ko NM tamba je sisu khoigi class 12 loira ga dum tami ko 10+2 loira ga dum tamme ba ma je ado ma se NM tamba se khoigi khoigi 12 pass 12 10+2 loiraba matungda tamgadam ne madi arts oigara science oigara tambada dum yadi yai ko ma tambase adu magi tambagi sahi se magi sahi sidi koi sahi ani di sangi ko ma se koi NM se loina ba complete oina ba tambada ko adu ni da adu moi akoi gi nursing tamba matam sida sigi nursing je tamba matam da at least akoi gi sahi gi limit ama supi ko akoi gi tamdori ba akoi gi tamdori ba angang nupi oigera nupa oigera angang sina sahi 18 years ki plus oiba ko aduga khoina tamathanda sahi trying pandu di dum surada bane ba ko adu khoigi NM tambagi ni ko NM sidagi hawi khoina khwai hanam ba hawbase adu NM se sahi ani tami aduga mas arts or su science or su khoigi NM si tamba matam sida khoigi NM tamba se dum yadi haiba ko adu sahi ani changani adu ma se tamba bu loira kande any private hospital amada adum mana tamba loibegi khoigi course complete certificate ana certificate ama pai dena ko adu gi certificate tu bu pai targadi any private hospital amada sangaga akhoigi private hospital du da tauna government hospital gi adum apply tawba adegi magi experience tan ba adu sudum ne aduga akhoigi Semana koigi isam na hire bada ko adum salary so koigi Manipur gi wang wada lakhi targa di adum akoi salary se adum yame bako aduga mathangi sina ko GNM sina kari no haita di general nursing and midwifery habne bako masi tambasi su koigi 10+2 gi matungda koigi tammi
ꯇꯨꯒꯤ ꯃꯇꯨꯡꯗ ꯇꯝꯒꯗꯕꯅꯤ ꯃꯥꯒꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯁꯥꯏꯟꯁ ꯑꯣꯏꯕ ꯑꯗꯒꯤ ꯐꯤꯖꯤꯛꯁ ꯀꯦꯃꯤꯁꯇ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯃꯦꯊ꯭ꯁ ꯕꯥꯏꯑꯣꯂꯣꯖꯤ ꯏꯪꯂꯤꯁ ꯂꯩꯗꯅ ꯁꯤꯁꯦ ꯂꯣꯏꯅꯕ ꯑꯣꯏꯒꯗꯕꯅꯤ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯅꯤꯃꯝ ꯁꯤꯒꯤ ꯁꯕꯖꯦꯛ ꯈꯩꯁꯤꯒꯤ ꯑꯩꯈꯣꯏꯒꯤ 40 to 45% ꯑꯩꯈꯣꯏꯒꯤ ꯃꯥर्क्स ꯀꯩ ꯀꯩꯅꯣꯗꯣ ꯑꯗꯨꯒꯤ ꯄꯔꯁꯦꯟꯇꯦꯖꯇꯣ ꯌꯧꯕ ꯑꯣꯏꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ GNM ꯁꯦ ꯇꯝꯕ ꯃꯇꯝꯗ ꯑꯗꯣ ꯃꯥꯁꯦ ꯁꯤ ꯇꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯇꯝꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯌꯥꯝꯗ꯭ꯔꯕꯗ ꯆꯍꯤ 3 मखाइदꯤ ꯆꯪꯉꯦꯕ ꯑꯩꯈꯣꯏꯅ GNM ꯁꯦ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯅꯕ ꯇꯝꯕ ꯃꯇꯝꯗ ꯑꯗꯨꯒ ꯃꯥꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯇꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯑꯦꯅꯤ ꯑꯃꯗ ꯆꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯋꯦ ꯑꯗꯨꯝ हाइदी ऐगी हैजक सिंजबगी मतुंग इना थबक्ति लोइना फंगनी थबक फंगदबदी अमत्ता लेरो हैबसिदि याम लाइना फंगबा याबा थबकनि हैबा अदुगा मथंगदना मु BSc नर्सिंग अना अमा लेयेबको BSc नर्सिंग सिसु अखोइगी 10+2 लोइरगा तमगदबनी 10+2 लोइरगा तमगनी अदुगा मा BSc नर्सिंग अखोइगी कोर्स से सिसिना अखोइगी कंप्लीट ओइबा मतमदा अखोइगी सही मरी दि संगेबको एनी अखोइगी इसासिंग दो तमहनिंगबा लेतादि एनी हुजिकाने कॉलेज यामना हांगनरे अदगी इंस्टीट्यूट में हांगनरे अदुदैदु संगागा अदु मागी अदुगी मयाम दो प्रोसेस तो कमाई तवी अदगी मागी डिटेल्स तो खंगनी हाइरगा अदुम खंगतोपसो अदुम अकाइबा अदुम लेते अइना हाइसिना चौराकपा अखोइना नर्स हाइबसे यामना मथौ ताबा पोट अमनी अदुना मतम खुदिमक्तसु मादी अखोइगी सीजन की टाइपता सिगी कोरोना लाएगा हारगा लेपख्रगा अखोइगी कनो तौर ऑफिस बंद तौरे हारगा थबक हॉस्पिटल बंद तौगदब अदुमाइना लैते अदुना चांग नाइना पैसा फंगदब हाइदी पूरा हाइदी फगलांग लैतुम थाबगुमना अखोइ पैसासे दुम तानबा याबा कनो अमनेना इन हाइजनिंगी अदुना अैगी साइटगी अखोइगी ट्रेनिंग तौनबगी अखोइगी ट्रेनिंग तौबी तमनिंगबा लैतारगसु ट्रेनिंग तौबीबदे यामना तौबदे यामना कानबनी हाइना ए सुम सजेस्ट तौजबगी वानी अदुगा अखोइगी सिसिना मको अखोइगी BSc नर्सिंग जे सिसिना मु कानबसे कैनो हाइतादि माना मु कानबसे मु अखोइगी ANM और ANM अदुगा GNM दगी माना कानबसे यामना एडवांटेज ओय हाइतारे को कैनो हाइतादि मादी टीचिंग लाइन दसु चप्पा यायबा ताकपा खोपगी कोई कॉलेज ता कोई BSc तंबा लोरकांदा कोई GNM की क्लास तंबा कोई कॉलेज ता इंस्टीट्यूट ता तमगा मासु टीचिंग की द चप्पा दुम यायबा मासिना होजी BSc सिना अदुगा BSc की मतुंग द कोई MSc लेदना को MSc ओइगी तारगदी कोई MSc तौरबा मतुंग द कोई MSc तौरकांदा दी कोई कैनो गा हाइदे नर्सिंग सुपरिटेंडेंट गा हाइबा अदगी कोई डिप्यूटी नर्सिंग सुपरिटेंडेंट का हाइबा लेदना को कोई DNS का हाइबा NS का हाइबा दो अदुगुंबगी पोस्ट का कैदो दुम काबा दुम याम लाइना कोई कारे हाइतारे अदो अैना हाइजगदबा मना कोई हॉस्पिटल दा अखोई थबक्तदी कैम खेनाबा लैरोइबको अैना तमइबा ट्रेनिंग दो अैना ANM तमकेरा GNM तमकेरा BSc तमकेरा अदुगी अकॉर्डिंग दसु सैलरी से हॉस्पिटल खुदिमंगना अखोई अलग अलग ओइना पीबा हाइतारे को ANM तमना सैलरी असुकनी अदुगा ANM तम GNM तमगा लाकपना असुकनी गाना GNM सिना मु हेंकतोइने बदा GNM दगी BSc तमकपसिना मु हेंकतोइने BSc तौरगा लाकपोइतादि माना मु 2000 अखोई बेसिक सैलरी अखोई सम हाबदा अखोई 18k हाइरासिने को 18k अखोई 17k 19k कोई 19,000 17,000 अखोई स्टार्टिंग अखोई एकदम अखोई तंबल लोइबदा ngairi बसे सिदगी हौरिसे को अदोइतादि अखोइना BSc तौरगा लाकतादि अदैदा मु BSc की ओइबे एक्स्ट्रा 1,500 2,000 हाइदे 2k 1.5k अजुगुमसे मु हापसलगा यामना हाइदि कानाबसे यामना फंगी हाइतारे अदुना अैना हाइजनिंगी से इमा इपाइसिनिना वेदा हाइसे नर्स तमहनबा हाइबसे यामना हाइदि हुजिकान यामना कानाबा अमनी हाइबसे अैना मयामदा सुम अैना सजेस्ट तौजनिंगी अदुगी मथक्तुदा अखोइना अै ngasai हौरकपदा हाइग्रेको नर्स ओइबा हाइबसे मयामना खंगिजेको हिदा कापा दुखतनेबा नत्रा मयामना खंगिदुदि हिदा कापा दुखतनेबा अदो हिदा कापा दुखता नत्ते हाइबसे मयाम खंगबियु हाइबा खंगदबा तौनोबा अदुदी कई हाइबदा किब्रै हुजिकिदा धपनिदा अदो मासी ओइतारगदी ओइबा मतमसिदा अखोइसे क्वालिफिकेशन हाइदी अखोइना तमइबा अइना ngasai gi हाइबा +2 तंबा अदु तंबा मयाम से लोय हाइबी गरे अदो अखोइदे क्वालिटी खरा चेनबा मथौ ताइबा करी क्वालिटी चेनबा मथौ ताइ हाइतादी ख्वाइ इहान हामबदा को अखोइसे ख्वाइ इहान हामबदा अखोइसे साउगंदबा पुकनिंग तपथबा
adagi anabaduna akoida saujallak taragasu akoina pukning phadaba nungsina haibiba man hai ngasaidagi hidak kapona hairaga ngasaidagi hidak se kapona kaubni hujibok lakte adu tawde na mina harada adu matamdu da aina mo ngasaidi khoji phamaga leiba nati ni haibado adu haibidaba haidi o lai sonda anaba amagi sonda hidak ama emergency amagi kapu bani adugi ne lai hidak pore mini ani da ngai biu la haina haidi akhoi su mine sauninge bako adu targa su aina tawriba profession dugi matung ina ado matam yamna sangna di laura roge bako mayam sigi makhata bada sumana ina video happy se nungai bi targa di dum comments ta thada biramo mathang da zo sugumba video se pura laksa ge bako ado aina huji haije gi bidai marak ta lu khudu re ba dunan akhoi je khoi hana bada sauganda ba saura asu anabaduna saura asu patient duna saura asu khoi sauganda ba aduga khoi ani suba point ina haije ninje akhoi se isa se isa phana leiba health se akhoi gi health se isa je phana leiba ma mathau tai kaino hai targadi akhoi anabada seba tawdoini aduna aina narga leita di aina napka je singkhali mana thu da singkhalaga anabadu da aina seba tawroga e tablet se ma chaw hidak se makapu haiba matam thairakani e sister nang dina sasu nungju nungai tan anaba nang engoda seba tawroga ai kamaina no tawdoino engoda su launa reni haibadu malakani dana aduna number 2 akhoi gi isa je health se phana leiba ama mathau tai aduga number 3 the communication skill haibadi amana amaga akhoi gi pau phauna base fazana communicate tawna base si yam mathau tai ba akhoi gi masi yam narabani na anaba midu da ina hanjan hangbada ma fazana di kuma aroidana adugi matam du da koina mana ngangi se sini haibada akhoi gi isagi profession ni na aina khangjaba amasung mathau tai aduga aina khangjaba amasung mathau tai aduga mana ngangi ba mana tawbiri do aina communicate tawbigadabani haibasi ma aina haijaningi aduga mathangi points tana ina haijaningi se ko personal hygiene haibidi akhoi isa se taru tanan ba amasung mathau yam tai ba ko ising na harabada narabane ba masana narga leirabani anaba saning da bani thakning da bani nungsina wari saning de phajana nganing ba se mana nganing da bani adugi nganing de ge matam du da aisina as ko ka se ipa raga chin ge je khoi khara kangaga ama leidani anmai ti imon mo la iwa raga aina haije mayam taw haibangi ne ti example sum pi ine bu ko adu sangaga nangi nari se duni se si sa se khara ilake sa salu haibada aigi sakto ubadu da haidi admain hari ba aigi isakse ubazida nari ba sakta ya thiri ba muna wawri ba mot kaji ba sibo asine ilaga icha saning de da haraga amoena saning ba du pu oi haiba aduna akhoi gi personal hygiene haiba se mathau tai samna taru tanana hatpa haidi personal hygiene haiba sida makeup taibang haktangi wana te samna taru tanana hatpa aduna nurse tamba mayam tamiba khudimak na samna phajana pungkhatlaga khujin khoya sangdaba khujin khoya sangbagi dagi ama magi hand wash ki matang sina mathangi video do aina ai kan watawjara age aduga aina haijari ge aina mathangda aina haijaningi ba point se ko yamna khangba kanba ma mathau tai haitare akhoi se akhang kanba tasengna harabada akhoi se ko akhoi habadi nurse se ko ai se ko ai isa maksu nurse ni adoi targa su aina haise ai isagi profession je aina isani yamna thagat pagi wana tab aina hadi mayam gi oina all over aina yengakpa matam da nurse haibasina anywhere da chatpada interview bi bada su thabak su dum phangali ade vacancy su mayam anywhere da hada madi need oiba po ni dana mathauta ba po ni dana masidi dum mafang khodi makta chapada anaba haibasidi hospital haibasidi dum mathauta idana aduna akhoi gi adum mafang khodi makta chapada loina phangba ya ba akhoi di su yam laina thabak tawba ya ba salary su chahi kuina tawrak taragadi ICU da tawba amada tawba matam sida khoigi ICU oiro MICU bu oiro CCU bu oiro di OT cat lab leidana adu tawriba mayam sida tawba se aina haijani se experience pu leitaragadi akhoi se yamna atopa achauba hospital amada aina jam tawge haitarga su salary se duke matik yam kare yamna phangani haiba aina hainengi se ko aduna akhoi je khangba kanba ma mathok tai haidi khangba kan bahai basigi manung da loina ba yaw kare akhoi gi office ta thabak tawri ba mi si bu ko ai gi lecture je khara dis hange duita su lecture se tum tabiyo bu ko office ta thabak taw bai sini naw mayam gai di akhoi gi lunch timing ni 2 o'clock ta pung ani da ai lunch timing ni har ga pung ani ga minute manga sakre haita su lai ba mi ai lunch time ni
कोना लाओ हुजी आई लंच टाइमिंग नि हुजी आई कनो तौबा ngam hairoi ka haibado adum yaibako ado akhoi di lunch time haiba yade ama haiba yade ai gi lunch time oigera aina chatpa matam oirakera aduda anabado sick oirakta di ai gi anabado ai huntu amaga ai lakpa yade adugumba gi akhang kanba responsible yauba sugumba se nurse ama oitardi adugi quality chenba mathau tai mayam da communication tawbagi haiba singba ama mathau tai Saugandaba mathau tai khangdaba mi lakba matamda khangdaba duda aina khangdaba lakpa duda haidi akoi medical line ni ko medical line sida ngangnari balloon siga akoi general oiba akoi na mayam da akoi na ngangnari balloon siga loan se manade akoi so medical line gi oiba akoi isa gi oiba loan tongan ba layeba ko aduduna mayam tambira ka tamma kanda mayam so loina khangbira kani aduna mayam video se nungai biba taragadi mathang da su haibiro sigi makha taba dum aigi nursing gi oiba medical gi oiba aduga sigi medical or nursing gi oiba related oiba video se ai macha macha dum aina khangjaba khara dum mayam da share tawjarake aduga mathang da khoina haidi nurse oiba matam da khujin sangba khudop siba sigi matang sida ai video ama amuk semjarake adagi no tawjarake ado mayam nga sigi da makta di video se nungai biba taragadi like toxin biramo comments